पाउजेद युमफम उइबमर उइब पाउ खरा अपडेट तौजरे नोमिनेशन फाइल तौबदा अरानबा अमता याउदे अरानबा अमा हेक पोथोपदा महाक मिखल थेंगनद्रबसु तोकपीगे राजेन लमजांग केंद्र द मिरेप अमा ओइरिबा मानिबाबु लिकमाबमना एजुकेशन मिनिस्टर द पार्लियामेंटरी ओइदबा वांगांगदा हुरान बाहाई किबा अदु महाकुंबा नपी मयुमदा जवंग इलुरगा तांथोरकबदगी संदल उपु कौथोकनरगा हलकफा महाकना हाइदना लाइक लैसु हाइबा मिनादि हाइरोय हाइना लमजांग केंद्रगी एमएलए एजुकेशन मिनिस्टर एस राजेना महाकी युमदा पांथोकपा पाउगी मिफम अमदा फोंथोखरे माना मखा तारातुन आई तारागनि थुइसुबा असेंबली इलेक्शन असिगिदमक माकी नोमिनेशन फाइल तौबदा अरानबा अमता याउदे माकी एफिडेविट अरानबा अमा हेक पुथोकपदा मिखल थेंगनद्रबसु तोकपीगे माकी एफिडेविट हाबलेबा सर्टिफिकेट असि अरानबनी आरबदि मणिपुर यूनिवर्सिटी द आरटीआई थारागा यंगबिरो मीडिया मपांगल सोलिंगेदा पंगांगदा अदु हौजिक्ति मीडिया से असुकी मतिक मपांगल कल्लबा मतम असिददि पंगांगदा गांगबिगनो केंद्र अमगी एमएलए अमद पार्लियामेंटरी ओइदबा वांगांग ngang amadi oida padaba maral ke ama siriba asigidabak lagliba ningthaukaban numita manibabu lekma babu gi mathakta defamation suit tawragani aike amromda lamsang kendra da puhat lebliba manibabu lekma bam kontrakpom kanba arambam karnajit amade somodegi nomination file tawkibadu scrutiny numita masagi maming haplam daba loina bigi maming haplam daba bank account di haplaga manungda kari yauri apdaba criminal case laite tik tawdaba kya ama thengnare election commission of india gi guideline da affidavit mention bada awatpa amada yawba yaroi haina akan ba instruction jawri bani marmaduna makoi gi mathakta akan ba miang changbinana ba ECI da se tharagani aike nagalamarom da nambol kongkham youth club and library na konba mafam da election gi athing ba thamkre free and fair election gi pandam da lakadori ba lisingani kuni thoi gi taragani thoi suba state assembly election asigidamak Nambol Kongkham Youth Club and Library NKYCNL na lakut pa thabak thorum khara laibak miyam da khangalagले madudi mafam masda kon mafam da election ga mari lein na candidate amatagi flag jungba amati singkhat pa poster thet fana tragana saksa hajana ba puna matam kya gi mamang da gi thingtuna lagle makha na su thingki gani ana club ase gi general secretary angomjam banner midaina thokpa cherola mana khangalagle cherola dan makha na hai election ga mari lein na club ase gi akoi bada Selien ba posa hian ba thengli amadi thengki gane luina na bidang pung tarik ki matung da laikai kwang ba thik lakpam yuena vote khomba amadi lupali singja khaida gi hena puduna chatpa thengle harba sel asi puramba thengnar badi matik chaba khudam pi ba ngamdra badi harba sel adu club asina fajin gane election pangtho ka da pung ni fu gani pan gi mama da club asina kon ba mafam sing da election ga mari leina ba office hang ba thingduna lakli ba amusung thengge gane mai ka bani sa asaba amadi jon ba thingduna lakli amadi thengge gane covid-19 pandemic ki license ki section thawang kyang la club asina kon mafam sing da public meeting tawba thingduna lakli amusung thengki gani aire loidina mafam sing asigi wangba da kana gumba sina satarak pa tarabade club asina lorpa warem aroi pu hoigani ana club asigi jan secretary ge serol adun makha tare manipuri ani hatpada senava sing jarak binana ba WMC na taksin khre sahi asigi january kontra ga mathoi amusung february 9 da mathang chenna kaisam pravin driver amusung namran neven handyman ani ba mizoram da Miyatina hatok lambagi thawong World Media Council WMC na kana janing thaba phangdorak pagaloinana Miyat pada senari bamiyoi sing athugam batam da phagatuna ain gi akan bijarak bibiu ana council asina Mizoram Chief Minister da Cherholama Pisin Gre Kasar district ta laiba Media Council ki miyo ani atubo Mizoram da hat ki ba thawtok asina nungsi chan laiminariba Awnongfo state ki miya marakta nungaitaba amde kharang khoisaw na phawli aiba wafam WMC na Mizoram ge Sa Minister da Pisin ki baserol atu da palli tongan benar amasung culture lajarabasu awang nongfo ki fajakraba apon bagi saktam asida asoba saitheng ama piragle Mizoram police na laikhidraba kasar ki manipuri ani adu hakeba ki matangda lautuna pa manba mahungda sathariba thawong sing asina miyam ki thamoi da sunung ba fawalle aike Manipur da han boina endoscopic migrant sin da duna pamasa ambagi ponsi kan kre Lamdamas da ahan po ina satliba tha asigi tarik na bidang pung tara khara khelakpa dwaida Sija Hostels and Research Institute ki Emergency Department da Pokhalaki bamasagi chahi tarak mathorum surabanu bamasa ama hostel asigi Aising labwa medical team amana endoscopic magnet sinna tuna bamasa adoge lungs manakta laiba nungsit utong da sangkhraba foreign body ama mai pakna lakthok pangam khre aire COVID-19 positive su oiba nupamasa adoge haksang da sangkhiba foreign body atu lakthok na ba hona bada Dr. Jugendra Sorokafam General and Laparoscopic Jarson Lusingba medical team aduna oxygen ki changsu yamna nem leirba bamasa adugi haksang dage foreign body
bos koscope amada sinadana endoscopic magnet ki pambai na mai fara lokthok pangam ki bane medical team matuna foreign body adu lokthok na khona bada inchi anirum sangpa yar works cleaner amasina ke doctor sing aduna magnet makal adu ki mating na angang adu ki lower bronchus body adu mai fangna sing thora ke hospital ki team adu mai fangna masa ki ponsi kan birak pada angang adu ki mapana medical team adu bo ngam khoi le tana thagalam ki ai ke atop pau amadana scientist sing na solar system ki manakta anova planet amu phuthok pangam kre akhoi ki solar system asida ki light year mari dang chalaka anova planet na malairam ba yai ana tha jatanu lakhe ba do proxima centauri orbiting the omsuba planet am akhoi ki jumlo na ba planet am oina thengnare masai akhoi ki numit ki mile trillion kun mari rom chalaka leiba mafam da leiba planet amani aina astronomy and astrophysics na phongdorok study amagi report valle makhoi phongdorok red drop haibasi ekoi ki numit asigi saruk ni fan thopagi amatamak oiba magi chawbana ekoi ki prithibi muk chawba planet am oigani aina hanara confirm tawkiba laikhrabani haujiti ani suba lamna leiba planet am oiragani haibasi chawna oithopa leire khwaidagi nauna fangkiba arawa planet adudi proxima di oikibani planet asina mahaki star amuktang koibata numit mangani sangkibani proxima di asi khwaidagi yamga makhalki explore planet amane masi prithibi na chawbagi saruk mari thopaki amane naunu puthok lip ani suba planet asi ekoi kinamit asitaki kilometer million mari rom tamak lapna leiba mafam da leire magi leifam asi aujit leiba planet mercury ki saruk tara thopoi hom tamak lapna ekoi ki solar system manung asida leire khwaida ki numit ka daknan leiriba mercury planet asina numit po amuktang koi pata numit marfo gani fani changle haujik puthok liba proxima v anba planet asi komsing lisingani kunda chapchan confirm tawba gam kibane masigi chawbasi prithibi haibet manai aduga maki leifam asichu habitable zone to hare planet asida liquid water fangmana jiba panba leiba yabagi othokpasu leire atoba planet proxima si asida numitagi yam lapna leikibana habitable zone ki wangda leikre aduga nongna puthokli proxima b asidi habitable zone manungda yamna nakna leiba planet am oiri aina phongdoragle hiramasi gamari leidana 41 institute of astrophysics and space science ke researchers Zhao Farki ana phongdorakpada akhoi ki khwaida kin angna leiriba stellar neighbor planet asi yamna pak chawna thijin bada nungai bo wafam am oire masi gi akhoi gi de anuba prithibi am oire gani masi gi damak tungi mirul gi yanglaga akhoi makhata na thijin ba mathau tari haike Proxima the planet asi de European Southern Observatory side da leba yamna chawba telescope sinaduna phothokpa ngamki bane astronomers singna telescope asi sinaduna Proxima Centauri ki planet sengi maramda mathang khangba ngamlakhi bane observation instrument sing asidagi fangba data sing phongdorak libadi mafam adu thlaiba planet adu magi novit adu the aduga singsin aduna koina sale haibasini perila ki mot matungina naula fangba observation amada fangliba signal asina maram oduna planet achi anoba aikoi candidate am oire signal jamna fik na fangba maram da akoi da chawna singna ba mati nuai am oire planet asi aikoi ki prithivi ki jamna manaba maram da thoithok henduk na harau nuai ningai oiba sanghing amus oiri aina makhata na phongdorakle Mexico the journalist ama hatkiba aduga punna manga sore haukiba sagol senimita Mexico the journalist amasu nomaina kaptuna arkre sahiyesla nongna hatkiba journalist asiga thana punna manga sore ana Mexico gi official na thadorakwa serol amada phongdorakle laikitaba journalist adudi Havro Lopez Bascos kawi Mark Southern state of Osaka the noticia web haina khangnaba news website ama run toba miyone mark karthawna chalinge the nomaina kaptuna hatkibani ana prosecutor Arturo Calpona Milenio TV channel la phongdorakibane MI Khan ki escort la khotkhre miam na janing taba phongdorakle Mikhal ga mari leina da thokiba khana chainaba ki irang laksin na ba khona bada blank fire tawruba kairau kendra da NCB ki meri poriba MI Khan ki escort ngasi la khotkhre aire thorma do mire pasi ki workers in janing taba phongthokpa ga loidana athoba da escort thabi rakna ba mari leina ba singda appeal tawrakle loinare iril mung police ki OC athoba mutam da transfer tawna da pawa kalagle ngasi kairau makting makhala kai telaiba MI Khan ki jumda pangwi singo unabada kairau makting awang lekai women development association ge secretary Gulsana Begum da phongdoki bada ngarang nongthil pung ahum makhairum tabada kairau kolupta miri boiriba MI Khan ki workers in NCB ge phiral kharap osmatak da thet ke tanjadu da miu kharana NCB ki phiral lautaraga NPB ki phiran thasalambada ge irang asi thoki bane sangalaiba sel 5 na kutlingba MPSC asi para tambiba matam oire bijoy haukiba lising ani taraga tarit ki Manipur Civil Service Examination ki MPS in lauba
Main competitive exam da singnaba asoiba kya laibadagi Supreme Court da case choknaduna lakiba aduki bijar ngarang Supreme Court ki double bench ki Justice AKAM Khanwilkar amasung Justice CT Ravi Kumar case asig hearing pangtokna council ki warul taraba matungda MPSC na MCS ki main exam aduki thokiba result adu chanaba yaroi asoiba kya yahore order thokpana metagi thamari ki manungda exam amuk hanna pangtokna na order ama Supreme Court na thokiba asitha kani ngaine exam masih tersaru ya kibas na siamba group of experience ki spokesperson wariba kisan kaisang na phongdokre wafa masing asi lam federal leba BJP ki spokesperson warampa songtham bijoy ki mayumda pangthokpa pau ki mifamda mangna phongdoki bane group of experience asiba sawgaliba citizen am ona songtham bijoyna haikibada sangga leba sianjamna paibna khudingba MPSC asi bharata biba matamoire asigamba si yamna thorakigani corruption thingbada maksu group asida yaure Kisan makha taraduna disingani taraga taruki September thada pangthoklaga nimit taranagi matungda exam result lakpadagi singnaba nungaitaba phawbadagi exam asida saru yakiba lairba ikona sel khan rakamani for high court RTI CBI da case thengna lakibani sahi taraga ni toiki matungda ngarang amu han exam hanada parai tahalakibani hana sufangdoke atopa pau umatana Chhattisgarh da khuthokna bada CRPF ki assistant commandant amasire amasogle Chhattisgarh ki Bijapur da ngasi ayuk Maoist na attack torokpada samaga humfuganifan suba battalion CRPF ki assistant commandant ama siraga jawan ama sokle hairi laikitraba assistant commandant adu Santi Bhushan kawi haiba khangba ngamkre soglaba jawan adu anakpa hostel da pukatuna laikana hairi maka darakpa atopa pau umadana Britain na makoi ki citizen cheng pungni fuganipan ki manungda Ukraine thaduk na bakangan kre Hausi Ukraine ki border da Russia amda US da lanmi ke paisindra thamlagliba asina maram oraga matam amada hekta khuthokna ba yabagi akiba leiba da ki Britain na makoi ki citizen sing pungni fugani fan ki manungda Ukraine thaduk na bakangan kre Russia amadi America na Britain ki border da lanmi lak paisindra thamkre aire aroiba da content sing asigi mar uiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbiriba punamak pathaga jari channel asina thomda kanarabadi subscribe to bidri page na subscribe to birmo loinana like and share to so kawi ko namak po amakana thagachari